अहानपदा मरोइबा पाउ पिजरे असम की लखीपुर डिस्ट्रिक्ट इसिंग इचाउ मायोकनरिबसिंगीदमक चीफ मिनिस्टर एन रिलीफ मटेरियल अमदी SCRF पर्सनल सिंगम थाखरे अमदी मणिपुर ह्यूमन राइट्स कमीशन की कुनमरी सुबह फाउंडेशन डे की थौरम पांगथोखरे खुरमजरे दयापति सेंजमना हौजिक नुमिदांगी पोनी टीवी प्राइम टाइम न्यूज पिजरे असम दा इसिंग इचाउना मरम ओइरगा मियोय कया अवा अना तादुना लैरिबा मरु ओइना लखीपुर डिस्ट्रिक्ट के मफमसिंगदा लैबा मियोय सिंगदा खरदा ओइरबसो मतेंग ओइनबा हाइदुना ngasi मणिपुर की चीफ मिनिस्टर एन ब्रेना कंगलागी नोंगचुप थोंगदगी क्रोर अमरोंगी रिलीफ मटेरियल यावबा ट्रक अहुम अमदी इसिंग इचाउदा मतेंग पांगनबा SCRF के पर्सनल निफो असम गिदमक लमथाखरे लमथाबगी थौरम अदुदा चीफ मिनिस्टर ना फोंदोखिबदा ngasi असम दा इसिंग इचाउना अवा अना मायोकनरिबा असिदा युमलोनबा स्टेट अमा ओइना मखोइगी वारबा मतम अजा खरदंग ओइरबसु मतेंग ओइनबा हाइदुना खोंथांग असि लखोटपनी हाइना फोंदोखे aduna adana situation she as a neighbor as a friend aduga koi India ki citizen amadani ana hariba moina yam sathina waba matam sida koi miyoy bamagi friend is in the point ni chataba adugi portu data magi yam waba matam sida koi kitang wors mating pa mura haiba नाकल अमरमदा SCRF मिनिस्टर अवांगबाई न्यूमाइना फोंदोखिबदा असम दा इसिंग इचाउना मरम ओइरगा मियोय कयागी पुंसी टेंसिनखिबा लनथुम कया मांग ताकलिबा असि युमलोन नरिबा स्टेट अमा ओइना यामना नुंगाइते अमदि मखोइगिदमक मतेंग पांगनबा हाइदुना ngasi रिलीफ मटेरियल सिंग असि असम की लखीपुरदा थाना बहनबनी अमदि मतुंगदसु पांगबा याबा मतेंग पांगनी हाइना फोंदोखे असम दा हंदक इसिंग इचाउगी पाउ ताब कांदा कोयम नुंगाई प्रॉपर्टी मांगबा अदुगा लाइफ लॉस मियाम सदुमाइना ताब लोइना कोइसु नेबरिंग स्टेट वना अखोई करेगुम मतेंग खरा अखोई कंसर्न ले हबगे अखोई कंसर्न उल्पोना मणिपुर ह्यूमन राइट कमीशन की कुनमरी सुबह फाउंडेशन डे की थौरम मणिपुर स्टेट लीगल सर्विसेज अथॉरिटी इम्फाल वेस्ट की लंपेल कॉल कॉम्प्लेक्स पांथोखरे ngasi की थौरम अदुदा मणिपुर ह्यूमन राइट्स कमीशन की एक्टिंग चेयरपर्सन खाइदेम मनीना फंक्शनल प्रेसिडेंट ओइने सरुगाखे थौरम अदुगा मरी लेना ह्यूमन राइट अलर्ट की एग्जीक्यूटिव डायरेक्टर बबलू लोइतोंगबम हाई हाइट्सआर नेता मणिपुर की मियामना ह्यूमन राइट का मरी लेना वाफम सिंगदा पैसा अमता तिंगदना कंप्लेन तौरप याहनबसी अचौब खोंथांगनी मणिपुर ह्यूमन राइट इराई लाइन पोखिबा नते मणिपुर की मियामबु ओट नैबा हेनमनबदगी यूनाइटेड नेशन की मिफमदा अखोइगी ओइबा वाफम कया थमदुना मणिपुरदा ऑफिशियली मी हाटपा याहल्ले हाइबा वाफम कया थमखे ह्यूमन राइट कमीशन की मथौ असि फंडामेंटल राइट मयाम असि ngak senba haibasini ह्यूमन राइट कमीशन अमा लैबा असिना 100% सॉल्व तौबा ngamdrabasu कमीशन असि मणिपुरदा लैबदी यामना मथौ ताई हाइना फोंदोखे इहान हानबो ओइना चाही कुनमरी की मतुंगदा ह्यूमन राइट असिना डॉक्यूमेंटेशन थाबा असि यामना चाउथोकचनिंगाइनि हाइना फोंदोखे Human Rights Commission haibama Manipur gi oina laiba haibase Manipur gi situations da darkar oi irrespective of maduna 100% problem solve to ngamni haibadinate adumakpu lairiba government gi human commission duga akoi engage to bamadi darkar oi na human rights alert ki makai de gi akoi human rights commission siga engage to godabuni masiga fatta tana godabuni illaga Manipur gi human rights commission se fagatna थौरम अदुगा मरी लेना MHRC की एक्टिंग चेयरपर्सन खाइदेम मनीना फोंदोखिबदा मणिपुर ह्यूमन राइट कमीशन असि लाइरबसिंगी कोर्ट हाइबनी लाइरब जज नेकपंग गमजद्रबा मियोय कयागी वायल कमीशन असिना ngasi फाव चथदुना लागली कमीशन असिना पुलिस ना ओटपी नैबिरबा वायोलेट तौबिरबा मियोय सिंगी केस पाइखटपा मणिपुर की लैरिबा पुलिस स्टेशन सिंगदा लोग मरी लेनबा अवेयरनेस पीबगी थबक चथदुना लागली हंदक तसु ऑनलाइन दा ह्यूमन राइट की ओइबा केसिंग कंप्लेन तौबा याहल्ले हाइना फोंदोखे अदुगुम्बा ह्यूमन राइट प्रमोट तौनबा ह्यूमन राइट प्रोटेक्ट तौनबा अदुगुम्बा अमतंगाइबा स्टेट सिगी अदुगुम्बा वासडॉगनी
aina yamba watchdog haitare statutory watchdog ni Manipur Human Rights Commission se aduna asida aikoi gi miyam gi individual miyoi singi praja singi hak ngatpa police na phagaraga mapumrang khangandaba case lokat pide haiba case lokalaga su investigation chathabide haiba asini chingba mayam che Matam kharagi mamangdagi India government na naha oiriba miyoi kaya Agnipat scheme gi makhada chahi mari gi oina recruitment tawgani haina lauthokiba adubo yaningdaba phongdokpa oina Manipur da su ngase tongan mafam kaya da santi oina satyagraha gi wakan mifam phangkhre masigi manung chana wabagai block congress committee na wabagai gi ex MLA MD Fazul Rahim gi liching makhada wabagai block congress na sinduna satyagraha gi wakan mifam ama pangthokkhre ngasi gi wakan mifam aduda MPCC gi working president A Rahman Chesaba Kaksing District Congress Committee gi President Sadam Chesam, President Wabagai Youth Congress Committee Amadi Wabagai Block Mahila Congress Committee gi President Lei Masagol Sendu Sarugakhe. Masiga mari lainana Taubungkok Awang Lekai dasu PCC gi member Kumari Akoi Mirabai gi liching makada Patsoi Block Congress Committee ni sindu na pangthokre. Loinana Churachandpur Block Congress Committee, Lilong Block Congress Committee Amadi Khetrigrao Block Congress Committee nasu wakan film sing phangkhe. Manipur ki Chief Minister N. Ngarang Sunu Supaida Pangthokpa program amada hauzik chatnariba Maitei Lon gi script kuntarit asigi matangda phongdokiba wafam adubo Milana thagatba phongdokli haina phongdokhre ngasi Manipur Press Club ta pangthokpa paumi singa unaba amada loop asigi organization secretary Naurem Nomai Lembi na haikibada social media da hauzik chatna khraba script kuntarit asi chayet naba manba maongda amana ama hai tawnaduna laibasi tokpiyo Manipuri loan gi damak kathok piramba khang hairaba oza guru kayaga thengkhang kayarak faminaraba matung de yanaba puraktuna gazette ta haptuna white paper puthoktuna yanakraba wafamni ing lising ani sumna taruk tagi lenga ka milan ge yanaba puraktuna hauzik master da aroiba semester tamlaba matam asi fawbada asoiba lei haiduna ayet papirakpa asi yaroi haina phongdokhe zaliba lenga ki lising puren bu akoi Hagatpa Amadi Kai Kunava Sabaga Lunana Press Media Kutanga Luxari Equina, social media, the Madi newspaper sing the 27 streets Nagava Mayek Asia, Jayet Nabaman Bamong, the Halitanadum, Amanama, Manamasi, Satna Jibani, Satnavani, Hami, I cannot do in a Tobasi, Masi, Aramani, from Yogava, Tomi, Madam D. Masi Manipur Lengaki, Saknairaba, the Galon Mayaki, Kanaponazaramba, Halaman Mayamama, Tenkang Kayarako, Masi Nipam Kayara Halapan, Pamla Matung Powder, last day Yasinava Porotuna, Haiba, Mayakuta, say, Sanaraba, Yare, and a white paper put hook to the Gazette, half the Namadu, Clean Manipur, Healthy Manipur, Haiba Wakalonda, Sendra Tourist Road, Lamtu Sengbaga Loinana, Ujara Singh Thakre. Swas Bharat Avian, BJP Manipur Pradesh, Sinkiba Thauram Adugi Mangoinana, BJP Manipur Pradesh ki President A. Sarda Devina Fongdok Kibada, Aikoin Amotba Port Amatarambada, Kundokpagi Hainabi Thamsi, Natraga, Kundok Kadoriba Port Adu Kau the Hablaga Puduna Jetpagi Hainabi Thamsi Haike. Tungda BJP National Secretary Yauna Thanga ACG MLA T. Robindro, LDA Chairman M. Asni Kumar, ex MLA M. Prithvi Ras Amadi, Atay BJP Luchingba Kayaga Loinana Lam Sengdok Labatungda, Ujara Singh Thake. Tourist Singh Laklaga Chariba, Amod Pasing Hapnaba, Achauba Dustbin Su, Boat House Ki Thomi Singh Sinake. Masigi Tungda, Ayane Moirang the Chatuna Netazigi Mitamda, Lay Kalabatungda slogan Kayasu Lauke. Aikoi ikai leite masi punamak aikoi kauthokoi si pi by school yangang singda nasai koi ex MLA Prithviraj na thambigi ba aikoi na chari ba poto langthopam leitaga sufuri kauda hapchalaga purak sai bese
ai pi ba angang generation sing da ko na masi training pi si adu ga loina na at least ai na lokhat pa ikai ba taraga su hundok pa se ai isa makna mapam jada na hundok pa si di toksi hai ba masi gi apil se masi taujaraga ai luna na lemina Khunai asigi karigumba khara oirabasu afaba amadi mai purakna ba honariba miyamga hakchangi amadi wakhalgi fibam miman nadraba differently able person singbu khunai asina masing thadabagi maong ama uriba asi yamna laibak thibani haina wangkai asigi MLA Thangjam Arun Kumar na haikre wafam masing ngasi Major Khulna leiba Manipur Press Club da pangthokiba tarit subai special function for wheelchair distribution program da phongtokhibani New Hope Life Foundation for Disabilities na sinduna pangthokiba wheelchair yanthokpagi thoram aduda wangkai asigi MLA Thangjam Arun Kumar New Hope Life Foundation for Disability President Devendra Chingangbam Vice President Takhelambam Santamangang Amuko gi President Nando Luang Thongju Partu GP gi Pradhan N Kananchanu Social Worker KH Binarani amadi Poirei Lemeron Meira Paibi gi President Imam Memchawbina Dice Member sing oina saruk yakhe Thauram aduga mari lainana wangkai asigi MLA Thangjam Arun Kumar na makha taraduna hai Miyam ga wakal amadi hakchangi fibam miman nadraba singbu disabilities ni haina khangnabagi mahutta differently able haina khangnabana hena fagani miyoi bagi mateng pangba miyoi ba amana awaba taraba matamda makhoi awaba aduda saru yabi ba ase yamna afaba khongthang amadi humanity service tagi hena mamal yamba leite ngasi New Hope Life Foundation for Disabilities na sinduna differently able singi paikhalakliba thabak thoram asi yamna afaba khongthang ni amadi mahak ke maikaidagi su pangba yaba mateng pangani haikhe mahak na maka taraduna hai differently able oi haiduna wakal hanthabigano differently able singsu miyoi bani haibasi kaubigano miyam nasu makhoi gi damak mafam ama kallaga thamba tangai fade amaromda lengak asna piriba kana ba scheme sing asi miyam da iyaw yongdabukum tawri khara thiba humba kanba miyoi khaktana scheme sing adu fangbagi mami tari miyam nasu lenga ki leiba scheme sing asi mamut tana khangba mathok tari haikhe Manipur ki jasong na ba i kangai pa ki jasong na ba thabak to di ma du able person na ai ko count to gudra to bom dok te ko adu different level work kan da ko stage ki mai pung na ba sanar mon khang de la ye ko ni khang de tongan be activities da ko ki mai pung ki ba cha sing nau sing na ma koi bu different level lo re ha moi si bu ai ko ni han da ni bom thok pram kana na na maru oi Ngasi Relief Center for the Welfare of Differently Able Person Manipurna Chamaga Nifuri Thoirak Suba Helen Adams Keller gi birth anniversary gi thoram ama Sagolban Tera Bazar da pangthokre ngasi gi thoram aduda media advisor Nimol Ningombam amadi program manager Premier Moirang Themna Luchingduna saru yakhe thoram aduga mari lainana member singna amadi center asigi training singna Helen Adams Keller gi photo da leishu katuna ikai khumnagi Center asigi media advisor Nimol Ningombam na phongdokhibada differently able singi haithoi singthoiwe kaya ama leite Center asina koine chatlubada talent leba differently able isai sakpi kaya ama thengna rakhe makhoi talent sing adubu pungning thogatpa oina makhoi isai adu recording tawduna miyamda tahanna kana honari amadi recording gi process loishilakle adubu picturization tawbagi financial problem gi awaba amasu mayoknari Isai asi differently able persons sing na sakpane isai asi gi title na yaurakle ngasi su aikoi gi palan amadi haifet tang ni aini yengluba isai asi lakliba International Day of Person with Disabilities ta puthokna honare center asina athuba matamda especially home for differently able sana basu honari haikhe matang sta break amalomina se Itaw ka daw nang waka ino ngai to lay do. Kamay ngai dino. Sige tha jida ni ne he he ka koi na pineapple festival yeng idu itaw sahi ani suram ni ne pandemic na maram moir ga yai thoki base. Yeng phangdra bani ne. Na pau em ta dribo. Kari pau no. Hada koi ro palam phai da pineapple festival sene ne kan em ta de. Hadak sel dira. Hadak sei sel dine traw nga suboi na hai sei ni lepre da na. Aseng bai tra tre suboi ga dung ne ba. Traw nga suboi na hadak pineapple festival sai dang pang tho ne ba. As Now, ma'am, 2007 nagi left manay dira ngasi pa wasa tharap tuna lay diba. Sahi ani left daro matungda hantak di sutoy sutoy na traw nga suboy na. Lagliba July gi date 1 dagi na date 5 pa
Thambanu Market Complex Porupat Lamkhai Andrew Krenda the Pangtuk Saragani. lamdam asigi state fruit among oiriba kihom asibu yokhatpa amadi pothok asibu pothok liba longmi simbu puning thogat poina 2007 gi howduna ngasi fawba pangthorakli Pineapple Festival asibu iramdam asida leibiriba kangai chap namakna saru yabinaba haizari aduga festival asi howbadagina loiba fawba cultural program amadi isai nomagi thoram singsu pangthok chadani tarulak suba state level pineapple queen Mahausagum handaksu pangthokani pangthok chariba sigi maru eba pandamdi kihom thajariba akhoi farmer singa sida khoina alternative arrangement ama haita akhoi magi khara magi hingnana bagi lambi ama oinana ba khoina magi sarkar gi maikai dagi hanasu funding khara khoina magi khoina pidna lagli ado masisu makha na pinana ba haidana khoina hona jabani aduna kihom thajariba singa sibu puning thagoi pibo ena manipur gi praja mayamna pineapple festival si yengba lakpiyo amasung saruk yabiyo haidana mayang phumna khurumjari ado akhoi ji khatangna chatlaga tawdi yaroi aduna mayamzu pineapple festival se yengba lakpiyo hantakti yam nungai gine habse thajaba lai mayamsu sungsoi thoidana lakpiyo aikhoi su gaijerange Breaking matungda mayam butaram okchare Chief Minister ki scholarship scheme ki makhada UPSC ne lawba civil service exam thana ba ALS ta coaching class piriba asida yawu mahiroi ahom UPSC preliminary exam pass tarokpada Chief Minister na nungayo phongdokpaga loina puning thogot khre Chief Minister na maha ke Facebook account da phongdok khibada asigum laba scheme asigi matengna mahiroi singbu kharadang oirabasu mateng pangbiba amadi puning thogot piba mathau tai makha tabadi makoi hona zaman gi matung ina makoi gi haisingba ado uthokadabani haina phongdokhe scheme asigi makha da UPSC preliminary exam da mai palakhraba mahiroi sing adudi Rajkumari Babli Laishram Samritya Singh amadi Sudip Laishram ne Iramdam Kanglaipak asi India ki state pumbana sport ki powerhouse ni haina khangnaduna lakli adubu laibak yamna thibadi lamdam asigi wusu masana ase masa gi yengduna matam sangna chei kuntramuk association asigi manungda chei naba kaya laibadagi wusu sanaroi shingi matam gi khudong chaba kaya manghanduna lakpada natana wathok asi mapan tholakduna laibaki oiba achoba wathok ama oirakle matang asda wusu sanaroi shingi damak matam sangna ipsana yengshinduna lakhi masida wusu association a cooperative register da chahi gi oiba association amana tawfam thokpa update sing amada tawramdabana maram oiraga association asi mami samlam labai association asi gi marumda miyoi ama anina chai naba kaya se thoganduna leiramkhe ipsaga puna faminaduna khanaraba matungda ipsagi head office ta haukiba inglising ani taraga mapangi august 13 da adhoc committee ama semduna thabak tawrakhe Wusu Federation of India amadi mari leinaba singna che thaduna ipsana Manipur government ki amadi federation ki observer fawba kauduna trial selection kaya pangthoktuna wusu sanaroi shingi punsi ngak senduna lakle chairak sida masagi oizaba thiba miyoi ama anina khuraki ina lai saduna sanaroi kaya ki punsi mangna ba leptana sirakle Hena laibak thibadi cooperative register department asu court ki wafam amate yaudana opportunities ta mateng pangba manba maongda chatharakliba basic yaudaba napak tanaba sileba election maong asi sanaroi gi damak yenglaga khandahaningi anek pamanba kharana media gi mangda press meet na chingba tawduna media gi kuthangda laibak miyam da lana paw sandok paleptre wusu sanaroi singi damak lup ahum ipsa amuko amani UCM ga puna ipsa head office da faminaduna wathok asi athuba matamda loishinduna lakliba July gi tang 8 dagi taraga manga fawba Himachal Pradesh pangthok kadoriba 22 shuba sub junior nation wusu championship ke trial selection lakliba July gi tang anida khumal lamba ki wusu training hall da pangthok kadoriba asi nangnanaba tung koina chayet naba leitaba amata oiba wusu association gi president secretary yauna maru oiba thaumi sing pumna
गिदमक मणिपुर प्रेस क्लब मेजर खुलदा अयुक की पुंग 11 ताबा मतमदा हुसु कमिटी असि सेंबदा सानरोई सिंग मरी लेनबा लेंगा की लोइशन गे मिहुत सिंगसु लाक्पिदुना सरुप याबियो हाइने लुप अहुम असिना थादरोप चरोल असना पल्ले मीपुंग खुदिंग हक्चांग फना अना अयेक याउदना लेनबगी पांदमदा चीफ मिनिस्टर ना होदोखिबा हेल्थ फॉर ऑल स्कीम असि पाचोई केंद्र युमथोंग खुदिंगदा खंगहन्नबगी मातांगदा चीफ मिनिस्टर हेल्थ फॉर ऑल स्कीम अवेयरनेस प्रोग्राम अमंगसे सगोलबन तेरा खुराइजम लेरक कम्युनिटी हॉल दा होदोखरे HWC खमनाम बाजारदा नलमसंग क्लब का खुसम नदुना ngasiदगी अहानबो ओइना होदोखिबा अवेयरनेस प्रोग्राम कम हेल्थ चेकअप की थौरम अदुदा केंद्र असगी MLA सापम कुंजगेश्वर तायल जिला परिषद मेंबर NG बिमोला सुसर याखे हेल्थ चेकअप हौदोकपा अदुगा मरी लैनना MLA सापम केबना हाइकिबदा प्राइम मिनिस्टर गी मीटिंग मकादा चीफ मिनिस्टर ना हौदोकलिबे स्कीम असि ममांगददी मसिगुम्बा थौरांग असि बापना फावबा सारमदे मसिगी ममी अमा फावबा तारमदे युम चंगलगा हेल्थ चेकअप तौबा दरकार लेरगा हॉस्पिटल दा पुबा हिदाक लांगतक पीबा असिगुम्बा थौरांग असि पुनिंग थौगनिगाइनी हाइबे स्कीम असि अखोई पुना सहयोग पिमिनदुना खुदोंग चाबा असि लौमिनसि हाइना फोंदोखे ngasiगी थौरम अदुदा हेल्थ के ऑफिशियल सिंग अमदी आशा वर्कर सिंग सरुक याखे Manipur की चीफ मिनिस्टर दा जॉइंट एक्शन कमिटी अगेंस्ट द लैंड इविक्शन प्रोसेस ऑफ द वाइथौ संगम संगचिंग एरिया ना लेंगा के ऑर्डर मतुंग इना थुगाई खरबा युम सिंगे मियोई मसा मसागी लम अतोपा अमा लेजदबा अहल ओइरबा लाइरिक तमजरिबा अना अये कया यावरिबा अमदे मसा वाई संगदबी कया हौजिक लिलोंग हाउरिबी कॉलेज गर्ल्स बॉयज हॉस्टल अमदे अलहाज अमीर खान लैंड हाउस ते चंगजफम लौदुना रिलीफ कमिटी वाइथौ संगम संगचिंग एरिया इविक्शन victim families Thobal district kauba ama semduna apunbo oina mafom asda punna miyoi jamri ga taraga tare leide yamlaba miyoi sing asigi chana thaknabagi polam sing walakpa ana ayek yarakpa maramna aduki matik awawa mayoknari aduna lenga ki mapu oibiriba chief minister na awab asi yengbiraga oithokpa yaba lambi sembiyo haina JAC gi maikaidagi fongdorakle JAC na waithau sangom sangi awaba taraba singi mahut sinduna Manipur lenga ki mafom da demand kaya su tauke Federal Student Organization Kanglai Park Fishok na thadorok pasirol amagi matung ina Bir Mongol College Sawombung Infal East Leiba asida Fishok Head Office ki President General Secretary na chair loduna achamba mahairoi singi mifam ama pangtokre mifam aduda kumna khana nainaraba matungda Fishok na changsiliba afaba education awon be education gi wakhalonda Fishok Infal East District Council ama semkre loina na mahairoi yankhai bungna sarug yaduna pangthokiba mifam adudage mahairoi khara executive member oina khalle haina cherol asinam katari wakhalon manaba apun baluf wama kanglai pangna lamdam asigi miyamda maru oina ani thokpa pamba amari masagi da khanba miyoi singda tangai fadana wafam asi fongdok hodaba yadabadage fongdok hobani madudi Manipur lengang ni yaduna gazette ta fongkraba maye kuntaret asi English singani taruk tagi lamdam asigi mahai tampham sang singda tamba hokhiduna hauzik MA gi thak yaukrabani Masida kanagumba kharana social media da electronic amadi print media singda lamdam sige mahairoi singda lana pukhina ba wafum kaya fongdorakliba asi athuba matamda miyam gi yenglaga handok pinaba haijari makha tana asum yelaklabadi wama kanglai pangna fathaba ngambagi thauna adu hendokrabadi maduda thorakpa afafatagi mahai masa masana pujagadabani Haujikta lon mayek nungshiba saduna pauche singda fongdorakliba singna khangjin bigadabadi ngasi makchanariba mayek kuntaret asi chananaba honabada lamdam sigi miyoi kaya amana police ki saifuda soinaiba kaya yauduna fanglakhiba amadi chanakhibani haibasi adom gi koktuda mikup amatak oirabasu khanthabiyo loinana wama kanglai pangna Manipur lol maitai lol asi classical language chanaba kana honari haibasi su khangjin biyo masigi matang da lamdam asigi masak nairaba ining thau leisemba sana jawba MP Rajya Sabha na kayarak parliamenta Manipuri lon maitai lon asi classical language chananaba amadi India gi paisa da mayek yaunana bakana taknari masida wama kanglai pangna su chawna sagatuna lakli adubu kanagumba kharana ayet papina bhonarakliba asi makha tana tawbidana bahajari
Loinana adom gi icha isu sing maichai lon gi lairik tambada karamba mayekta tambage haibado mikup amatang oirabasu ningsingbiu loinana adom na thauna leirabadi media da laubagi mahutta Manipur lengak ni yaduna chana khraba mayek asi thingna bohona biyo matam adada wama kanglai pangna kari saklon laurapage haibado amuk lingminasi haina wama kanglai pak secretary publicity and division maitina thadaro pacharo asina palle Assam ge Hozai district ke manung chana lairiba khol singda ising ichau da khungang kaya ising na thunjin khiduna yum in khol sashan yum gi oiba potchai mal chang ising gi irei da tawsa khiduna asi ana amang ata kaya thokan khre ngasi ising ichau na amang ata thokan khraba khungang sing na chatuna All Assam Manipuri Meitei Artists Association AAMAA gi state president Sanaujam Nabin gi luching makha da cheng hawai thangna ising thau thum Ensang napina chingba acha athagi polam kaya yentoktuna lup asina mateng pangkre khadi ga mangda hoi huzai area da chaw ki sing saw da maitei gi area hoi gi jugi jan haibal landam sida sing saw da sokriba hoi gi zum kai san iroi mina singbra si affected area si ga hoina tawkriba handi awana tareba new ki zum chingda hoi all Assam Manipuri Artists Association gi magi degi amagi magi degi hoi gi asa thak sen katang jing gelak seri ngasi jeriba khawai awana tarba miyam sida hoina pb riba asibu na jamnan teti ngamjaba khara hoi Assam Manipuri Artists sen gi magai degi tang hoi Handak Badminton World Federation amadi Europe Badminton gi meeting makhada France Badminton Federation sinduna tha asigi kulhumdai dagi kuntaruk faw pangthokiba Adidas Nets International Challenge Badminton Tournament da Manipur gi masak nairaba International Badminton sanaroi Maisnam Mairaba Luwangna bronze medal lawkre mahangna semi final da France ke Christo Popov ki makutta point kunmathoi mapan taraga manga kunmathoi amadi kunithoi da maiti khiduna bronze medal lawkhibane Aroibada Mariba Pau Umana Pizari Assam gi Lakhipur district da ising ichau mayok nariba singi damak Chief Minister and Relief Material amadi SCRF personal singlam thakre Amadi Manipur Human Rights Commission gi Kunmari Suba Foundation Day gi thora pangthokre Matang sta numidangi Pony TV Prime Time News Station jare Manipur da tholiba I pau sing khangna bagi damak Pony TV u midang tabiyo